ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯏꯃꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯤꯅꯥꯁ ꯀꯩꯁꯥꯝ꯫ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯅꯔꯤ꯫ ꯃꯍꯩ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯂꯥꯟꯁꯤꯟꯅꯗꯨꯅ ꯆꯪꯅꯔꯛꯈꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯦ꯫ ꯊꯣꯏꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯕꯤꯅꯤ꯫ ꯊꯣꯏꯕꯤ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯏꯪ ꯇꯞꯄꯤ, ꯃꯣꯡ ꯍꯥꯗꯕꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯗ ꯊꯣꯏꯕꯤꯅꯤ ꯍꯥꯏꯅꯕꯤ꯫ ꯊꯣꯏꯕꯤ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯄꯗ ꯎꯔꯦ꯫ ꯒꯦꯠ ꯃꯌꯥꯒꯤ ꯍꯩꯅꯧ ꯃꯈꯣꯟꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯝꯗꯨꯅꯇ ꯂꯩꯕ ꯑꯉꯥꯎꯕꯤ ꯏꯃꯥꯗꯣ, ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯃꯥꯏꯗꯨ ꯅꯣꯡꯊꯛꯇ ꯉꯥꯏꯉꯝꯗ꯭ꯔꯕ ꯃꯤꯠꯌꯦꯡꯅ ꯑꯃꯨꯛꯁꯨ ꯌꯦꯡꯈꯠꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯇꯥꯕꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯄꯥꯏꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯃꯅꯤ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯥꯗꯣ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯅꯤ, ꯃꯊꯪꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏ꯫ ꯌꯨꯝꯁꯥ ꯀꯩꯁꯥ ꯀꯌా ꯍꯧꯈ꯭ꯔꯦ꯫ ꯀꯔꯝꯕ ꯌꯨꯝꯁꯥ ꯀꯩꯁꯥ ꯐꯥꯎꯕꯅꯣ ꯑꯩꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯉꯥꯎꯕꯤ ꯏꯃꯥꯗꯣ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯅꯤꯡꯕ ꯀꯥꯏꯅ ꯑꯃꯨꯛ ꯐꯝꯊꯍꯧꯏ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯈꯪꯅꯤꯡꯕ ꯌꯥꯎꯅ ꯑꯉꯥꯎꯕ ꯏꯃꯥ ꯑꯗꯨꯒꯤ ꯆꯪꯁꯤꯜꯂꯗꯨꯅ ꯍꯪꯖꯩ꯫ ꯏꯃꯥꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯈꯣꯜ ꯇꯥꯕꯒ ꯃꯅꯤ ꯀꯧꯔꯤꯗꯨꯕꯨ ꯃꯅꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯗꯨ ꯇꯥꯕꯗ ꯉꯁꯥꯏꯈꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯊꯣꯏꯕꯤꯗ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯣꯏ, ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯀꯅꯤ꯫ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯃꯅꯤ ꯃꯥꯇꯕꯨꯅꯤ꯫ ꯏꯃꯥ, ꯃꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯅꯤꯔꯣ? ꯊꯧꯕꯥꯜꯗꯒꯤ꯫ ꯃꯥ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯈꯤꯌꯦ꯫ ꯃꯥ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯁꯤꯁꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯄꯥꯔꯛꯎꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯏꯗꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨꯕ꯫ ꯂꯤꯒꯦ, ꯑꯗꯣ ꯅꯪ ꯃꯥꯕꯨ ꯄꯨꯔꯛꯀꯗ꯭ꯔꯥ? ꯃꯅꯤꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯥꯔꯛꯄꯗ ꯃꯥꯒ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤ ꯐꯥꯎꯈꯤ꯫ ꯅꯣꯡꯃ ꯃꯥꯅꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯣꯏꯔꯥꯡꯗꯒꯤ ꯔꯣꯁꯅꯤꯒ ꯃꯥꯕꯨ ꯎꯅꯕ ꯆꯠꯈꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ꯫ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯂꯤꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯅꯪ ꯃꯥ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ? ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯊꯦꯡꯂꯦ, ꯍꯌꯦꯡ ꯃꯥꯕꯨꯅꯦ ꯑꯃꯨꯛ ꯉꯥꯏꯔꯒꯦ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯥꯗꯣ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯝꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯕꯒ ꯐꯤ ꯍꯣꯡꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯥꯅꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯉꯤ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤꯁꯨ ꯍꯥꯏ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗ ꯇꯥꯔꯒ ꯃꯃꯥꯗꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯗꯤ ꯃꯥꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯥꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯄꯉꯥꯡ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ ꯏꯃꯥ, ꯃꯥꯗꯤ ꯏꯃꯥꯒꯤ ꯃꯤꯡꯁꯨ ꯂꯩꯐꯝꯁꯨ ꯑꯃꯠꯇ ꯁꯣꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯔꯣꯁꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯨꯕꯒꯦ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯏꯃꯥꯅꯦ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯊꯣꯏꯕꯤꯗꯤ ꯈꯟꯈ꯭ꯔꯕꯗꯤ ꯈꯪꯗꯅ ꯈꯛꯇꯣꯛꯇꯦ꯫ ꯊꯣꯏꯕꯤ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯏꯃꯥ, ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯈꯪꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯀꯔꯤꯗꯒꯤ ꯀꯝꯗꯧꯅ ꯉꯥꯎꯈ꯭ꯔꯤꯅꯣ? ꯑꯗꯨꯒ ꯃꯅꯤ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ? ꯕꯦꯝꯃ, ꯅꯪꯅ ꯍꯪꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯃꯥ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯅꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦꯀꯣ꯫ ꯃꯥꯅ ꯄꯉꯥꯡ ꯉꯥꯡꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯃꯥ, ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯏꯃꯥꯒꯤ ꯃꯤꯠꯇꯒꯤ ꯀꯔꯤꯒꯤ ꯄꯤ ꯇꯥꯔꯤꯕ?
ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯃꯁꯤꯟꯕꯒꯤ ꯃꯃꯤ ꯀꯔꯤꯒꯤ ꯇꯥꯔꯤ? ꯔꯣꯁꯅꯤꯁꯦ ꯏꯃꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯂꯩꯐꯝꯁꯨ ꯃꯣꯏꯔꯥ? ꯔꯣꯁꯅꯤꯅ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯥ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕꯤꯗꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒ ꯇꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯅꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕ ꯑꯩ ꯃꯥ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯗ ꯋꯥꯍꯪ ꯃꯊꯪ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯔꯝꯅ ꯃꯥꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈ꯭ꯔꯤꯅꯣ? ꯑꯗꯨꯒ ꯃꯅꯤꯅ ꯀꯅꯥ? ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ꯫ ꯃꯅꯤ ꯊꯧꯕꯥꯜꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯐꯅ ꯍꯧꯔꯛꯏ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕ ꯁꯥꯇ꯭ꯔꯅꯤ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯁꯥ ꯑꯃꯗꯤ ꯃꯅꯤ ꯊꯦꯡꯅꯈꯤ꯫ ꯑꯁꯥꯅ ꯃꯅꯤꯕꯨ ꯌꯥꯝ ꯈꯟꯖꯈꯤ, ꯃꯅꯤꯅꯁꯨ ꯑꯁꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯑꯁꯥ ꯀꯌꯥꯁꯨ ꯁꯥꯒꯠꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯅꯈꯤ꯫ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯅꯗꯨꯅ ꯑꯈꯪꯕ ꯈꯪꯗꯕ ꯈꯪꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯎꯅꯍꯧꯗ꯭ꯔꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅꯁꯨ ꯋꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯄꯤꯈ꯭ꯔꯦ꯫ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯛꯄꯗ ꯑꯩ ꯑꯃꯗꯤ ꯑꯁꯥ 2nd ꯗꯤꯕꯤꯖꯟ ꯑꯗꯨꯒ ꯃꯅꯤꯅ 1st ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ꯫ ꯅꯣꯡꯃ ꯑꯁꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯃꯥꯔꯛꯁꯤꯠ ꯂꯧꯔꯨꯁꯤ ꯍꯥꯏꯅ ꯏꯕꯥꯅꯤ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯅꯤꯁꯨ ꯃꯥꯔꯛꯁꯤꯠ ꯂꯧꯕ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁ꯭ꯀꯨꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯁꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ, ꯔꯣꯁꯅꯤ, ꯅꯪꯗꯤ ꯀꯩꯗꯧꯒꯦ ꯈꯟꯒꯦ? ꯃꯈꯥ ꯇꯝꯈꯤꯗ꯭ꯔꯥ? ꯇꯝꯊꯔꯔꯣꯏꯗ, ꯌꯨꯝꯗ ꯁꯨꯝ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯃꯅꯤꯗꯤ ꯃꯈꯥ ꯀꯥꯏꯗ ꯇꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯦ? ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯁꯨ ꯇꯝꯅꯔꯣꯏꯗ, ꯃꯅꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯣꯛꯇꯔ ꯇꯝꯕ ꯆꯠꯅꯤ ꯍꯥꯏꯌꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯑꯝꯇ ꯎꯅꯁꯦ ꯍꯥꯏ꯫ ꯌꯨꯝ ꯃꯄꯥ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯪꯍꯧꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯒ ꯑꯁꯥ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯔꯣꯁꯅꯤ, ꯁ꯭ꯀꯨꯜꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ꯫ ꯃꯅꯤꯗꯣ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯑꯝꯇ ꯎꯅꯕ ꯆꯠꯂꯨꯁꯦ꯫ ꯃꯥ ꯁ꯭ꯀꯨꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯦ꯫ ꯃꯅꯤ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩ ꯑꯣꯐꯤꯁꯇ ꯀꯩꯅꯣꯝꯇ ꯍꯪꯂꯨꯒꯦꯅ ꯆꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄꯒ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯥꯗꯣ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯛꯑꯦ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯗꯤ ꯃꯅꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯤ꯫ ꯖꯨꯟ 25 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ꯫ ꯑꯩꯗꯤ ꯃꯧ ꯑꯣꯏꯔꯕꯅꯤನ ꯑꯁꯥꯅꯁꯨ ꯍꯧꯔꯛꯇ꯭ꯔꯦ, ꯑꯩꯁꯨ ꯆꯠꯇ꯭ꯔꯤ꯫ ꯑꯁꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯌꯦꯡ ꯃꯅꯤ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯃꯈꯣꯡꯗ ꯃꯥꯕꯨ ꯉꯥꯏꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯥꯎꯁꯦ ꯑꯩꯉꯣꯟꯗ ꯇꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯅꯤꯅ ꯇꯣꯡꯂꯛꯄ ꯑꯦꯔꯣꯄ꯭ꯂꯦꯟꯗꯣ ꯀꯥꯏꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯁꯥ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯗꯨꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯈ꯭ꯔꯤꯕꯅꯤ ꯏꯕꯦꯝꯃ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯁꯅꯤꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯄꯤ ꯇꯥꯅ ꯊꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯋꯥꯔꯤꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯗꯨꯅ ꯍꯩꯅꯤꯡꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯉꯔꯥꯡꯗ ꯇꯒꯠ ꯇꯦꯛꯍꯧꯔ ꯂꯩꯖꯕ ꯏꯃꯥꯒꯤ ꯄꯣꯊꯥꯐꯝ, ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯝꯕꯝ ꯑꯣꯏꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯨ ꯐꯨꯛꯅ ꯏꯟꯊꯨꯕꯤꯔꯝꯂꯦ꯫ ꯑꯉꯥꯎꯕꯤ ꯏꯃꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯀꯟꯅ ꯆꯩꯕꯤꯔꯤ꯫ ꯍꯦ, ꯂꯝꯁꯤ ꯁꯤꯒꯗꯕꯤ ꯃꯆꯥ, ꯍꯧꯒꯠꯂꯣ! ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯎꯅꯒꯅꯤ? ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ! ꯇꯨꯔꯒꯅꯦ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯨꯔꯒ ꯂꯩꯔꯤꯕ ꯄꯥꯝꯕꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤ ꯄꯦꯟꯅ꯫ ꯃꯈꯣꯡꯅꯁꯨ ꯀꯥꯎꯔꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 7:30 ꯇꯥꯕꯒꯤ
ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯏꯃꯥꯗꯣ ꯃꯃꯥꯏꯗꯨ ꯅꯣꯡꯊꯣꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯃꯅꯤ ꯃꯅꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯇꯨꯔꯦ꯫ ꯀꯔꯝꯕ ꯍꯩꯅꯧ ꯃꯈꯣꯡꯗꯅꯣ ꯑꯩꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯗꯣꯏꯁꯤꯕꯣ? ꯍꯥꯏꯔꯝꯈꯣꯃꯤ ꯑꯁ ꯃꯅꯤ ꯃꯅꯤ ꯀꯧꯅ ꯀꯧꯅ ꯂꯝꯕꯤꯔꯣꯝꯗ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯂꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯏ꯫ ꯁꯤꯔꯦ, ꯅꯨꯄꯤꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯅꯔꯤ꯫ ꯒꯥꯔꯤꯗꯨꯅ ꯏꯟꯊꯣꯛꯅ ꯊꯤꯅ ꯊꯣꯝꯗꯠꯂꯝꯂꯦꯗꯣ ꯍꯥꯏꯅꯁꯨ ꯉꯥꯡꯅꯕ ꯌꯥꯎꯔꯤ꯫ ꯊꯣꯝꯂꯝꯕ ꯅꯠꯇꯦ, ꯃꯥꯅ ꯕꯁ ꯃꯥꯡꯗ ꯆꯦꯟꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯅꯩ꯫ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯤꯕꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯏꯃꯥ, ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯂꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯈ꯭ꯔꯕꯣꯏꯀꯣ꯫ ꯑꯣ ꯏꯃꯥ, ꯅꯪꯒꯤ ꯅꯤꯡꯁꯤꯡ ꯈꯣꯝꯐꯝ ꯑꯣꯏꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯅ ꯇꯨꯡꯗ ꯅꯪꯒꯤ ꯃꯥꯂꯪꯒꯤ ꯑꯁꯥꯁꯨ ꯃꯆꯦꯠ ꯇꯥꯔꯦ꯫ ꯑꯣ ꯅꯪꯒꯤꯗꯃꯛꯇꯗꯤ ꯇꯥꯔꯕꯣꯏꯔꯦꯀꯣ꯫ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯂꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯏꯃꯥ꯫